IPEC TV News na adonbu taramna oksari. Koina tawjariba press meet asi asenana yamna laibak thiba thudok ama ngarang moreda ikoi diparda nung laigoi puraga chachaba karisu khamjadaba driver ani da yam tam thina lioi bagi minusi machet amata yaudana yam tam thina kubirappa loina na Purappadana maram oiraga mokoi hoji yam akan mango gai koi hospitalize tawdana mokoi siba madi hingba khangriba adu phibam da leiriba adumba mokoi sing adugi solidarity amadi mokoi da pubi rakliba kambu sing adugi mathakta tandem tawbagi adumba president amakakni Tata Diparda nung lengoi puraka chachaba miyoi ani yamna tam thina phurakibagi thawong adu akan makandem tawi haina United Maitai Pangal Committee UMPC spokesperson Rais Ahmad na wamising una bada phongdokre mari lainabu authority singna athuba matamda amadi United Maitai Pangal Committee Manipur gi UMPC gi maitai dagi akan mamongda condemn tawbaga loinana haiba thudok asida driver ani asibu phurakpada chenari ba mipum khudingmak athubada yamna tenma matamda aikoi phabiraga mokoi phungpham thokpada niado madu Manipur ki praja khangna madu pibi nawa ikoi gi maikai dagi akan mamongda haizari loina na ikoi bu batam pura makta hairiba sarkarna madu gi damakta thijin hujin tawbaka na madu gi darkar laiba madi hoji ikoi da tajabada JSC kungi lekai gi semga khotpa makal maten mayam ma irang ikoi torkadori hairiba torkadori ba khongjang sing asidasu UMPC Manipur na JSC amadi lekai gi club amadi imung manung na lokhalapa imung manungi torokba thorom khuding matta ikoi sungsoi soidana saruk yajagani amadi ikoi su ikoi gi ngamjaba level da haiba sigi ikoi gi driver ani sigi justice phangnana bot amada ikoi angam mateng pangjagani hai wafam du ngasi press ki media ki mamang de ikoi thamjari loina na masigumba thorom sing se ikoi matungda amuk khanna thoglak tanaba lamdam masi yang shanti leiba asidagi sahi amagi mamang da leiramba du Manipur adugi Manipur adu hanjal hanbadai koi mayam loina bak sangsin minaraga madugi shanti gi khongjal adom dai koi kari tawba yabage kari tawsige haibo adom na tawsi adu gai koi pangan singbu bali gi hameng oihanbi ganu hai wafam se masi si koi masi yani thong da thamjai. Hello everyone, it is IPAC TV News, a news networking channel dedicated to the cause of human rights.